Tungan pause singdagi lokutsaba maroiba paukra santokna pijari ahanbada Indo-Myanmar border da Assam Rifles ka khuthongna bada Kuki National Army BG Kedar tara hatkre yamlaba khulai fanglei Assam Rifles na counter insurgency operation gi saruk ama oina Chandel district gi New Somtal village ka thangnana lairiba Indo-Myanmar border gi Khengjoi da Kuki National Army Burma gi KNAB ni singnaba kangbu amaga akanma mongda nongoi kapna bagi thodokda KNAB gi kedar tara sire masing yamlaba khusu khulai kya su phangwa ngamkre hairi press na phangwa pawda ngarang Dimapur da base toba 3 crops ki makhada leiba ahanba Assam Rifles na intelligence ki akanaba paw ama phangbadagi Indo-Myanmar gi border gi Chandel district ki New Somtan village ka thangnana leiba Khengjoi area da laloba khara chathok chasin togduna leire khangbadagi mapam maduda changsin ki maduda KNAB gi kedar ni singnaba masing yamlaba kedar sing aduna Assam Rifles tamna apaba makhal gi khulai sing sijinaduna attack chatharakibani attack aduda Assam Rifles nasu akanba mongda khut handuna nakal anida yamna chawna khut thongnaki Assam Rifles amadi KNAB ni singnaba ani gi marakta khut thongnabagi thogdo aduda KNAB tara sikhibaga loinana masing yamlaba khuchu khulai sing adu phangma ngamkhibani khut thongnabagi thogdo aduda Assam Rifles ki maikei dagidi asok apan amata yawhaukhide adubu KNAB ni singnaba singi maikei dadi yamna chawna asok apan nanghi asokba sing adugi marakta KNAB gi Kedarni singnaba tara sikhibani aduga thogdo aduda soklaba sing aduna Myanmar rom da chensin khre hairi khut thongnabagi thogdo adu thokraba matung mapam maduda henba security force sing changsinuna pak sanna combing operation chataki hairi hojik Chandel district ki Indo-Myanmar border paringda security da kanwa section thorang sing lokotpa hokre hairi Pakatarpada Siroi Lily Festival da Yelhomi Maitei Singna Chathok Jasin Tobada Athingba Piraklabadi Maduda Chenaba Miyoi Sing Hena Awaba Phangani Haina Asang Kasarna warning Tori Thasigi Kundagi Kunmari Phawa Ukrul da Pangthokadoriba Siroi Lily Festival gi Lamdam Asigi Yelhomi Maitei Singna Chathok Jasin Tobada Ayetpa Amadi Athingba Piraklabadi Maduda Chenariba Sing Madu Hena Awaba Mayoknagani Haina Indigenous Peoples Forum Manipur IPFM gi President Asang Kasarna Haikre Wafamasi IPFM na Sinduna Ngarang Imphal Hotel gi Sangai Hotel da Pangthokiba Thoramda IPFM na Puthokpa news bulletin hongnabi matung inna phongkibagi thoramda paumisingna hangbo wahang amagi pakum piratuna Asang Kasarna haikibani mano makata na haikibada lamdam masida narolda changsil lakhiba mitop singna Yelhomi singda landaba amadi Yelhomi singi thabak thoram singda ayet apan pibagi thabak chathaduna lagli ukrulda pangthokadoriba Siroi Lily Festival da chathok chasin tawbada athingba thamgani haina kanabo kangbu amana social media da phongtokkiba wafam adu miyamna thajabigano amadi jingnaba amata thambigano tangkhul nagalong ngarang order ama thokre madugi mathakta wrong reason amadi tongan ba CSO singnasu hiram adugi matangda wafam kaya phongdokna kiba laikre haina mahangno phongdokki mana makhata na haiki ukrul DC nasu ukrul asi santi leiba maphamni miyamgi damakta chada chama miyambu ngak chengani thajabiu haina phongdokkrabani maduna Yelhomi aikhoina ukrulda Yelhomi singi oiba thorom pangthokpada mitop singna miyamda kihenbagi thabak chatharliba asidi achumbani haina logumse masi Yelhomi singi wakhalonda charangnaba phawannaba sinbani haina logsi karisu amata makoina tawba ngamloi tanja asi lauraga lamdam asida leiriba Yelhomi sing amato oina punsinduna Yelhomi sing lamdam asigi setmitlon amadi nat amadi culture bu kannanaba honaminabaga loinana mitop singna yaikhai thingaiba piraklaba asi thingnaba khongthang lominasi haikre amaromda IPMF na news bulletin ngasi haunabi matung ina phongbagi thoram aduda Indigenous Peoples Forum Nagaland gi President Dr. T Lima Jamirna Chief Guest UNC gi hanagi President Dr. Gingam Gangmai amadi DN University gi Associate Professor Dr. Arambam Nonina Guest of Honor Indigenous Peoples Forum Manipur gi President Asang Kasarna President Oikhi Loinana Tangkhul Nagalong gi hanagi President David K Simre Imphal Forum gi Convener MT Bison Yelhomi Phuruki Secretary R.K. Bijoy Lakshmi amadi All Manipur Tribal Forum Organization ki President Assurance Raikhamna mathang sitna special invitees sing oina saruk yakhi Yelhomi akoina sinba aduga ukhul ki district Yelhomi ki mafam amada sigumba panthokpa kanda
topa mi top singna natraga group tawan tawan bana threat tawraga tawbasida mase achumbani awaibani haina akhoi lawro kumsi mase karisu tawbang amoi sum psychology ki war threat tawbani haina lawse lawbiu adugumba tawbani karisu tawbang amoi aduga masigi tanja sida akhoi manipur leriba yelhomi punamak ngasidi mikap thole haraga akhoi yelhomi se karmaina kangani yelhomi se karmaina social economic development da chokhakani yelhomi singi akhoi tung koina karmaina ingna chingna panba leiba yaba atopa changlakpa mi top sing tonga tonba singna matung menau da disturb toba yadani ngagi lambi pambe ama akhoi hoji sembase mathau tare hoji Pakistan da base toba terrorist ahum hat ki bagal loinana khulai kya phagat pa ngamkre ngarang su Bharat ki lanmi singna Jammu amasung Kashmir gi Pulwama da chathaki ba operation da Pakistan da base toba terrorist outfit Jaish Muhammad ki lanmi ahum hat ki bagal loinana khulai sing phagat pa ngamle hairi pawasina makha tan hai ngarang ayuk Bharat ki lanmi singna South Kashmir district Taral area gi Nandirda operation chathaba matamda khuthongna bagi thodo adu thokibani khuthongna badu da Bharat ki lanmi singna Jaish Muhammad ki laloba ahum hat ki laikhidraba laloba sing adu Asif Ahmad Sheikh Amir Nazir Warni amadi Jawar Ahmad Kawi Hari makhoi gi masak maming sing khangba ngamkre Inspector General of Police IGP BK Birdina phongdokibada terrorist sing aduna sathagiba Pahalgram terror attack adugi matangda hojikchu thijinbagi thabak leptana sathari thijinbagi saruk ama oina ngasi sathagiba operation terrorist ahum adu hatpa ngamkhibani ngasi gi thawdo aduda India amadi Pakistan lebak ani gi sing chanariba ceasefire chanakraba matung Jammu and Kashmir da thokpa anirak suba encounter gi thodokni haiki panba yabadi haukiba lebak pokpa numitasu Kashmir gi Shopian district ta Bharat ki lanmi singna sathagiba operation da Lashkar-e-Taiba gi lanmi singa gut thongna bagi thodokta terrorist ahum amasu hatkhiba laikre Siroi festival da kuki gi lam phauduna maitai singna chatpa yaroi haikhiba adu sasinaba lup oiramle hairi kuki volunteer Eastern Zone koba masak khangdaba lup amana Ukhrul district ta pangthokadaba Siroi Leli festival yawba chatpada maitai phuruk ki miyoi amatana kuki jogi lamda fauduna chatpe yaroi haina thamlakhiba wapam ama social media da chandoragliba adugi matangda district police na thijilure thijinba aduda hariba loop asi tasengna leiramdre leiba group ama oiramdre haiba khangma ngamle haina police na tharakiba press release amana phondorali maramaduna masak khangdaba maming phawba leitaba loop asina thamlakhiba asida miyamna kibigano amadi thajabigano haina police ki maikeidagi sengdoragli loinana Ukhrul district ki police na phiba masida miyamgi ki tujungba faudnaba Ukhrul Imphal lambida matik chaba security forcing thamduna chathok chasinda apanba pidanaba honagani loinana Siroi Leli festival asida miyamna mapung phana saruk yaba ngamnaba Manipur police na lokalakpa section torang asida miyamna su mateng pangbiu haina police ki maikeidagi phongdoragli DC Ukhrul na kuki sip yauna mifam kokre tha asigi kundagi kunmari fawba Ukhrul da pangthokadoriba manga suba Siroi Leli festival lisingani kunmanga gi mangoinana Ukhrul district ki DC Ashish Das na kuki NP amadi kuki student organization gi student sing yauna Ukhrul gi tongan ba chip singi oiba mifam ama ngarang kokre mifam aduda Numit yungmadagi chathaba haukibani mifam aduda kuki NP Ukhrul district ki president kuki student organization Ukhrul district ki president amadi Ukhrul district ki manung chana laiba khulching Jalengbung Sangkhai Mongkot Sekbu amadi Litan Siren Khongi Chip Singsu yauki mifam aduda hojik phawbagi oina kari warep laukibage haibadudi press na phangba ngamdri Tokai leiriba BJP MLA sing ngarang numidang punsinduna BJP MLA singi marakta senior MLA kharaga punsinduna mifam pangthokre hairi state asida president rule thamlakpa tha mari mapung pakraba matung popular government ama semnabagi thorang BJP gi MLA singna kanba mawngda changchilakpaki manung channa ngarang numidang tokai leiriba BJP MLA singi maraktagi senior MLA kharana punsinduna tera sapam leirakta leiba pachoi ACG MLA sapam kunjage sor kebagi yumda mifam pangthokre makha tana tha asigi Taramapalda Langthabal ACG MLA Karam Syamgi yumda meeting asi
MLA Singi Apunba Mifam Amasu Pangtok Nova Sim Sabal Loikre Haidi, Naranga Tengba Pongto Kiba Mifam Aduda, Tahi Ani Hanzilak Laba Maite Amadi Kuki Puruk Anigi Irang Asigam Iroinana, Hana Lairamba BJP na Lutsingba, Government Asibu, Lutsing Liberty Minister Oramba N. Birenbu Yaninda Wapam Lakpadagi Center na State Asida, Haukiba February Tara Humdoida, President Rule Tamduna, Manipur Legislative Assembly bu suspended animation that Tamlakpani, PR Tamlaba Matung Lamdam Asigi Miamna State Asida, Tangdu Laitaba Hanjilak Lagani, Haina, Kalamba Adugi Ona Tainavada Nasi Fawa, Irang Asi, Losinbang Amdana Ladiba Asida, Manipur Miamna Hena Koshang Work Badagi, State Asida Anuba Popular Government Amas Semnaba Torang Asi Wakalon, Manaba, Hana ruling that Lairamba BJP Amasung Atay MLA Sing Punsilaga, Sangsilakpa Kong Tangni, Haidi. Congress ka pullaga sarkar semgani haina sandorokliba wafam yumpham yaudabani haina BJP na sengdoragli social media amasung news channel kharada BJP gi MLA kharana Congress party ga pullaga sarkar semlaba yai haina sandorokliba paw asi yumpham yaudaba amadi aranba pawni asigumba yumpham yaudaba amasung aranba paw asi sandorokliba asi BJP gi maikei dagi akanba mongda yaningdaba phongdorali loinana asigumba thaba asi makha tana tobidana basu khangalakli haina BJP gi General Secretary L Deben Thadorok Chirolamana Phongdoragli Chirosina makha tana hai BJP gi lecturer kudingmakna legislature kudingmakna party ga matam pumbada lengdana leiri amasung tungdasu lengdana leikigani BJP na Congress party ga hiram amatada pullaga sarkar sembagi wafam leite democracy gi freedom of speech amadi freedom of expression gi khudong chabal loraga lebaki luraba tanja asida miyamda lana uhanba yaba paw amata phongbi dana basu hairakli BDF singda matam kaktaba pen down amadi gun down strike khongjang hogre All Manipur BDF Employee Welfare Association na taliba demand extension of BDF service amasung positive response of to representation submit to the state government haiba asi matam chana thabakta onthoktabadagi ngarang ayuk pung 3 tagi hauraga matam kaktaba gun down pen down gi strike hogre loinana Thobal district ki post Police Station Traffic Atay Kudong Thiningai Oiba Mapamda Mathau Tauramba BDF Sing Strike that Saruk Yakre Hairi Khongjang Asigi Saruk Ama Oina Thobal District Tasu BDF Singa Mathau Toba Udre Traffic Control Togdre Post PS ta duty amata togdre Kudong Thiningai Oiba Mapam Sing Ngak Chendre BDF Singna State Government ta Matam Kuinadagi Tanduna Lakpa Demand Sing Maru Oina Service Regulation Gi Matam Chanaba Matamga chanaba khusuman pibinaba amadi section 19 Police Act 1994 BDF ki recruitment rules implement tobinaba haiduna matamgi government da tanaduna lakpa demand kaya amadi haujik paliba PR government asida memorandum kaya pisin krabasu thabak oina onthok pirakta baga loinana service period loikraba phawba service extension tobidana laisinba asidagi pendraba BDF singna Government ki matakta makoi gi demand sing pidriba phawba strike asi changsinnaba phirep lorakhibani hairi law and order ngak senbada BDF singna loriba thodang government na masak khangbidaba asi BDF singi wakhal pukning leitadaba ama ohelle state government na BDF singna taliba demand asi lumna lobiraga governor council phambada putoktuna implement tobinaba wafam thamlakli loinana government na BDF singi demand asi tabidriba phawba khongjang asi halloi hairi Bambam MMA Fight Club haina ming thonba club ama ngarang Khatigrau ACG MLA Sheikh Nurul Hasan na ribbon kaktuna hangdokre International MMA champion Bambam Thanaujamna Imphal East District ki manung chanba top makha lekai iril mapalda leiba mahaki yumda Bambam MMA Fight Club haina ming thonba club ama ngarang Khatigrau ACG MLA Sheikh Nurul Hasan na ribbon kaktuna hangdokre Khatigrau ACG MLA Sheikh Nurul Hasan na retired Indian Army Thanaujam Kamdeba Senior Actor and Social Worker Rajkumar Somarendro Retired Headmaster Thongnaujum Kanhai Amadi MS Boy Gun House ki Proprietor Samum Boyna Athoiba Mitung Lensing Oina Saruk Yaduna Pangthokiba Thoram Aduda Nurul Hasan na Phongdokibada Lamdam Asida Sports ki Powerhouse ni Hairabasu Chanaroi Ayamba Leita Lairaba Imungsing Oiba Maramna Phana Chananinglabasu Mapung Phadana Loisin Kiba Kaya Yal Kaya Ama Leiri Adubu Bambam Gumba Chanaroi Amana Masagi Commitment
consistent amaga loinana mahaki self discipline oibasing asina mahaki international gi thak yauduna champion oirakpa ngamlakpada natana ngasigi phibam asi yauraki adubu leiriba atai masana kayagi player singda thengnariba kudongchadaba singbu kharada oirabasu koknaba makhoigi sponsor tawbiba amadi government amadi sport authority na punna amana amagi mateng pangnoduna manaba wakalon amaga loinana lekai khudingda leiriba sanaroi singbu pungning thogotpa amadi makoibu financially support tawba changi haiba wafam sing phongdoki aroiba pawda security force na tungan ba laloba singi miyoi kaya fagatpa ngamkre security force na sing amasung tampaki mafam kaya da leptana chatharakpa operation gi manung channa hokiba pung kunmari asida Bisnupur district ki Nambon police station gi manung chanba IJ Jang amadi Leimaram Uyok forest ki area dagi yamlaba khulai sing phagatle hairi police ki pawna hai operation aduda mafam adudagi 303 gi rifle ama 303 gi sniper gun ani SBL gun ama hand grenade ama detonator humbudra manga lethot hand grenade ama IT WP grenade ama tear gas smoke grenade yauna yamlaba khusur klai kya phagat pangamle Thawal district ki Nongpok Sengmai police station ki manung chanba Lairong Thel Pitrada chathakiba operation dana RPF PLA gi miyoi ani fare pharaba miyoi sing adudi Wangjing Hodamba maningdagi RK Mubisana Elias Loken Sahi Kuntra Teret amasung Churachandpur gi Tuibong dagi haujikna Wangjing Hodamba maningda leiba Moirangthem Naresh Elias Thongamba Sahi Kunipal kawi makoi dagi 9mm pistol ama .32 gi pistol ama yauna atai nongoi maru kya phagat pangamkhre Bisnupur district ki Nambon police station gi manung chanba Kamong Musnam Laikai dagina Kwereng na losingba UNLF ki laloba hom phare haire